Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam di oiba maru oiba ipaw sing patukuna khanghanjari terrorist sing propaganda recruitment fund khongot pa amadi radicalization gi damak online gaming platform sing sinaba hengalakli New Delhi July 9 Financial Action Task Force FATF comprehensive update all terrorist financing risk haina mingthon ba anuba record amada online video game amadi tungan-tungan ba gaming platform sing asi terrorist sing amadi extremist sing na propaganda sandoknaba makogi anuba member recruit tawnaba radicalization gi thabak chakhanaba amadi fund khongotnaba platform sing oina sinabagi sang hengalagi haina phongdorkhai report aduna makha taraduna online gaming platform sing asida company sing na yonba digital video game gi posak sing walap sing amadi masigi mari lenaba micro agency sing gi oiba data khongotuna nainabda haukiba chahi khara asida tinganinga oiba thabak tawong kya chathare platform sing asi yengsinaba mari lenaba authority matik chan laitaba amadi platform sing asida chathaba thabak thoram singbu gaming ga mari lenabani haiduna khomthokpana maram oiraga hariba system sing asi terrorist amadi extremist sing khudong saba loguna sizinarpani gaming platform sing amadi digital video game gi transaction sing khudakta terrorist amadi criminal sing na yamna senpham kyabu transaction kya thokna thaduna makoina pamiba padam ilai laina phangba ngambi masi da natana tungan ba video game kya gi voice amadi track chat kya da terrorist sing na makogi anauba members sing recruit tawduna terrorist group sing asiga lonina sokna samaduna naha singbu aran lambida lamjing naba onabada natana criminal activities oriba micro action tawbuda naha sing asigi mateng lawi hari FATF ki report asina makha taaduna terrorist group kyana sel thabebuda makogi oiba video game sing saraga legal oiba platform sing da thagatuna new kyada sanghalaga game sing adu propaganda sandupa amadi terrorist group sing asigi finance ka mari lenaba thabak singi oina sinabagi likun phangba ngamlai Rajasthan gi Churu district laiba Vanuda bhumingdang asi Indian Air Force ki Jaguar fighter jet ama kaibagi thodokta Air Force ki pilot ani sire Jaguar air fighter kaibi thodok sing asigi asi tharaga hokiba tha manga asida ahumra kaikre Indian Air Force su adu routine training mission amagi damak paikibani haina phongdokre ngasigi thodok aduda Vanuda khungangi yum amadi atopa property sing akai atoi thokibagi pawgi leiti Air Force na thodok asigi matangda Tisinabagi inquiry court ama sem le haina phongdorti haukiba tha manga asida Jaguar jet ahum kaikhibasina miyamgi pungda achobo wahang ama thadosin aduda pilot ama sikhrabasu atopa pilot ani amadi kaidingaida exit tawduna himhaukibani hauji Air Force na Jaguar aircraft squadron taru operate tawri hari Myanmar Jinkuki khutlai paiba group ani gi marakta chauna khuthoknabadagi miyo kyana Mizoram da international border landon changsilakpa leptabana maram oiraga Mizoram police amadi Assam rifle na ngamkhai paringda security oiba akanba section thawang sing lokakre thengnabaga kapu hakiba hanagi PM Sheikh Hasina gi video recording leak oirakle gata July 8 haukiba chahigi July da mahiro singna lenga ki mayokta haukiba iho amabu namthanabagi damak Bangladesh ki hanagi prime minister Sheikh Hasina na thengnabaga kapu haina Pungdokiba wapum amagi video recording leak oirakre hanagi prime minister asina masuk maming khangdaba lengaki senior official amaga telephone gi khuthangda mamang chahi gi July 15 da Ghana Bhavan dagi wai sanakibagi video recording leak oirakiba asina lepak aduda hena sarangnaba thokhangadawri BBC na verify tawba pawdam amada hanagi prime minister Sheikh Hasina na security force singda mahiro singi ho adu namthanbagi damak lethal weapon sing sinanaba yathangpi baga loinana khomjangai sing adubu thengnaba mahumda nomaina kapu haina yathang pikhibani hari US ki fact finding mission amagi matungina security force sing langi matagumna apaba kulai sing paiguna mahiro singbu namthanaba khonabada nomai kapkiba aduda mioi lising maga chamri rom sikhi hari Sheikh Hasina na phongdokiba war adu video recording adu apaba makhagi kusukulai sing paiba military grade rifle sing mathau tohonkibani haina BBC asina police document sing paladuna report tawni Iyasuda forensic analysis tawkibagi pawdam phangaduna BBC na phangba pawdam da video recording adu genuine ore haina confirm tawkibani amasung recording adu da sendok sehin tawkibagi kodam changdam amata phangbi haina su phongdokhi mayo sing laksinabagi panamda police na open fire tawkibagi sakam su CCTV amasung drone gi footage da thenaki haina BBC na report tawli mecham yam hali haibagi maralda hanagi prime minister asig mathakta international crime tribunal na maral kya siduna while Satanaba wahum sing photo li hari ICC na Taliban gi makok thongba lusimba sing phana wa khankre sabu nupi amasung nupi masa sing tathi tawoina amadi o naibagi mala siraduna international criminal court ICC na Taliban gi makok thongba lusimba singbu
ꯐꯥꯅꯕ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ICCꯅ ꯐꯥꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯗꯤ ꯇꯥꯂꯤꯕꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯏꯕꯥꯇꯨꯜꯂꯥ ꯑꯖꯨꯝ ꯈꯥꯗꯥ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯍꯦꯗ ꯑꯕꯗꯨꯜ ꯍꯥꯁꯤꯝ ꯇꯍꯥꯅꯤꯅꯤ꯫ ꯇꯥꯂꯤꯕꯥꯟꯅ ꯀꯨꯝꯖꯥ 2021ꯗ ꯀꯣꯔꯠ ꯑꯁꯤꯅ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯖꯦꯟꯗꯔ ꯄꯣꯂꯤꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯋꯥꯐꯝ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯁꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯇ꯭ꯔꯦꯟꯗꯤꯡ ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯂꯤꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ꯫